नुमिदांगी मतमनी nganthoi ngambada phone hanjin hanjin tawjai adubu busy adum lay nganthoi phone adu mon mayada thamaga adum tumthakre mathangi ayuktu nganthoi ayuk ngana haugatuna imungi thabak ingkhang loisili mama tumba haugatringai chak ising loisinduna sumangda hauriba napi mayamdu amuk fali ibema pung nipan taramdaida hakam wawa chanduna haugalai ibemana tum haugalakpasida amuk mayok nari tawrise nganthoi mama na hairibadu sauningi adubu khumde magi tawfam thokpadu adum tawduna lay ibemana hey minai nubi chaknara baha nang tawrida nganthoi sauningi adubu tapna kanabuno ima minai nubi harisibo nangonda natati kanadano nganthoi sauning labasu khonjen di nemna ima aikhoise imana warak pigadabane adubu wahai dudi khara kanbra khale usitene se kaya dano yung nang sining bra nganthoi khumning bana di loire adubu khumre magi mathaudu adum tawduna leire ahallamana warak taw masasidi be masu tholaktuna pungpang sudra nawkolaktabagini ima manauno ibe mana kayam kuina leiba ngangbi yeng taredana nang nganthoi sauning labani adubu khumde mina lakjabadi masada yam sauning bapoi amuksu fathajai nungthingi matamni nganthoi abena hauduna makhoi ani labukta lawpengba chatki yumdana bemaga mama ibe magana nganthoi bu yumduda leitanaba wari natana karisu sanade ibe mana nasi leirinaine nena tana leiba ngamni thajade be mana ima mine thosira aisilake hey hatpadi yade mapa tholagane tawgadaban yumsidagi tanthoknaba aisinge oken company amadani mana thabak tawribadu handak company adu gaire haina matha sana leiri nupa amana sir pakna thajade thabak asi oini haiba okay na kamdawni yumda hanba tabane hoi aduna faradra khanje oken upai leite yumda halaktuna leire tawfam khangda yuda tainaduna adum lei ibe masu isau langduna kanana yumje punina tawrina khande medium simje machanu pasu somda kaya leite nong fado paisa lawbadi adum lai ima paisa ka dapiyo ibe mana noina pa thaiwe dro aingonda sum haidubo nganthoi thabak ama chatke haina tholakpani ise paisa ki dapiyo nganthoi na kayano 1k adudi leitene lupa chama khak leye pirodo nganthoi paisa du puthok tu napi ibe mana numidangi na thibongdudi kadai diki sa dawre nganthoi khumdabi chatki okensu mathana mai hauna saraduna imungda yu thaktuna dalai be mana ima samai tawrse asigi ipa sabase afabi sajinaraga aikhoida nungsinaba tawrse aduga lanthumse aikhoigi mingda panaba aduga aikhoi mamton ki bengda thaba mata hollase aikhoina silaga tawradi aikhoina loina sanaba yaredana lilase asumna mama masana tawsinaraga afabi sadana kesinare bengtasu thabak yaholli nongma nganthoi mapagi manakta sanglaktuna baba okay na kaidore baba naw manakta sa taba kuire amukta chatluse okay thausadana madu ingon harakano nang thokto ibe masu wa pangsilai mingondagi niraga sadaw sarukne suraga talaga paisa duna ne nanaw semo adugi matangda ne aikhoida matha sahalagano nganthoi na baba paisa kita piyo oken sauna noi na wa sibda ni su salo sai da ningde nganthoi mapi ira chena baba ki chindagi adu kan bawai ai ki secret imado baba ki tikkanano hai baba ki tikkanano ibe mana taning re thokro chalo okay na ai saula karo
ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯉꯥꯟꯊꯣꯏ ꯅꯤꯡꯉꯝꯗꯅ ꯕꯕꯥ ꯑꯩꯁꯦ ꯕꯕꯥꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯣ ꯀꯔꯤꯒꯤꯅꯣ ꯕꯕꯥꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯕꯨ ꯄꯜꯂꯒ ꯅꯆꯥꯗ ꯆꯩꯔꯤꯕ ꯑꯩꯁꯦ ꯕꯕꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇ꯭ꯔꯕꯣ ꯕꯕꯥ ꯑꯣꯀꯦꯟ ꯁꯥꯎꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯑꯁꯤ ꯐꯨꯖꯜꯂꯣ ꯑꯩ ꯃꯥꯡꯗ ꯂꯩꯍꯜꯂꯛꯀꯅꯨ ꯉꯥꯟꯊꯣꯏ ꯇꯞꯅ ꯕꯕꯥ ꯏꯕꯦꯝꯃꯅ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤꯁꯦ ꯀꯅꯥꯗꯨꯅ ꯍꯥ ꯂꯝꯖꯥ ꯁꯥꯔꯥꯝ ꯑꯁꯦ ꯁꯤꯗ ꯂꯩꯒꯅꯨ ꯌꯦꯅꯤꯡꯗꯦꯅꯦꯍꯦ ꯉꯥꯟꯊꯣꯏ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯩ ꯂꯝꯖꯥ ꯁꯥꯔꯥ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯏꯄꯥ ꯂꯩꯌꯦ ꯑꯩ ꯂꯝꯖꯥ ꯁꯥꯔꯥ ꯃꯆꯥ ꯅꯠꯇꯤꯌꯦ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯏꯕꯦꯝꯃ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕꯋꯣ ꯆꯩꯅꯕꯨ ꯀꯟꯕꯋꯣ ꯇꯧꯗꯨꯅ ꯐꯨꯏ ꯑꯗꯨꯒ ꯀꯥꯗ ꯆꯪꯈꯤ ꯉꯥꯟꯊꯣꯏ ꯅꯤꯡꯉꯝꯗꯅ ꯀꯞꯆꯥ ꯏꯃꯥ ꯅꯪꯕꯨ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯎꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯑꯄꯣꯛꯄ ꯏꯄꯥꯅ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗ꯭ꯔꯤꯕꯁꯤꯕꯣ ꯅꯨꯃꯤꯗꯥꯡꯗꯨ ꯉꯥꯟꯊꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯅ ꯎꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯕꯦꯝꯃ ꯆꯪꯂꯛꯇꯨꯅ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯤꯡꯗ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯁꯨ ꯆꯠꯂꯣ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ ꯃꯃꯥꯒꯤ ꯐꯣꯇꯣꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯕꯦꯝꯃ ꯃꯥꯅ ꯉꯥꯡꯕ ꯇꯥꯗꯕꯒꯤ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯃꯨꯜꯂꯒ ꯃꯈꯥꯗ ꯂꯪꯗꯨꯅ ꯊꯨꯒꯥꯏ ꯃꯤꯅ ꯉꯥꯡꯂꯤꯁꯤ ꯀꯅꯥꯗꯅꯣ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯉꯥꯟꯊꯣꯏꯁꯨ ꯃꯃꯥꯒꯤ ꯐꯣꯇꯣ ꯊꯨꯒꯥꯏꯕꯗꯨꯗ ꯁꯥꯎꯅ ꯕꯦꯝꯃꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯥꯗ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯕꯦꯝꯃ ꯀꯞꯁꯤꯟꯅꯗꯨꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯏꯕꯦꯝꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏꯁꯤꯅ ꯐꯨꯔꯛꯏꯕ ꯏꯕꯦꯝꯃ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯥꯟꯊꯣꯏꯕꯨ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯅ ꯐꯥꯗꯨꯅ ꯀꯅꯥꯗꯅꯣ ꯊꯥꯗꯣꯏꯗꯣ ꯏꯕꯦꯝꯃꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯗ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ ꯉꯥꯟꯊꯣꯏ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯏ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯅ ꯑꯩꯅ ꯌꯦꯠꯂꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯌꯦꯠꯂꯤꯔꯥ ꯑꯩꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯤꯔꯥ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯤꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯝꯃꯒꯤ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯂꯥꯛꯇꯅ ꯏꯜꯂꯤ ꯑꯃꯨꯛꯀꯁꯨ ꯉꯥꯟꯊꯣꯏꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯅꯣꯏꯅ ꯊꯨꯒꯥꯏꯕꯅꯤ ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯅꯣꯏꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯉꯥꯟꯊꯣꯏ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯄꯤꯛꯊꯜꯂꯤ ꯏꯕꯦꯝꯃ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯀꯩꯗꯧꯔꯕ ꯑꯩꯅ ꯅꯣꯏꯒꯤ ꯏꯃꯨꯡ ꯀꯩꯗꯧꯔꯕ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ ꯃꯈꯣꯟ ꯊꯣꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯀꯞꯂꯤ ꯑꯣꯀꯦꯟꯖꯨ ꯂꯥꯡꯅꯕꯗꯨ ꯇꯥꯗꯨꯅ ꯆꯪꯂꯛꯏ ꯀꯩꯗꯧꯅꯔꯤꯅꯣ ꯅꯣꯏꯕꯣ ꯕꯦꯝꯃ ꯑꯣꯀꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯕꯕꯥ ꯏꯆꯦꯅ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯨꯔꯤꯕ ꯏꯕꯦꯝꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩꯈꯣꯏꯕꯨ ꯑꯣꯛꯇꯕꯤ ꯇꯥꯍꯟꯕ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤ ꯊꯨꯒꯥꯏꯕꯤ ꯇꯥꯍꯟꯕ ꯃꯃꯥ ꯃꯆꯥꯗꯨ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯦ ꯑꯣꯀꯦꯟ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯥꯟꯊꯣꯏꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯅꯪꯒꯨꯝꯕ ꯃꯤꯅꯥꯏ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯈꯪꯗꯒꯩ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯏꯕꯦꯝꯃꯒ ꯕꯦꯝꯃꯒꯁꯨ ꯐꯨꯕ ꯌꯥꯎꯔꯤ ꯉꯥꯟꯊꯣꯏ ꯀꯞꯇꯨꯅ ꯕꯕꯥ ꯑꯩ ꯂꯥꯟꯖꯔꯦ ꯕꯕꯥ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯕꯕꯥ ꯆꯠꯂꯣ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯅꯪ ꯂꯩꯕꯗꯒꯤ ꯌꯨꯝꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯅꯦ ꯉꯥꯟꯊꯣꯏ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯕꯕꯥ ꯃꯗꯨꯗꯗꯤ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ ꯕꯕꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯆꯥ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃꯅ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯆꯠꯇꯥꯏꯅꯦ ꯍꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒ ꯑꯣꯀꯦꯅ ꯐꯩ ꯉꯁꯤ ꯆꯠꯇ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯑꯩꯅ ꯌꯥꯍꯧꯔꯛꯄꯗ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯑꯣꯀꯦꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯕꯦꯝꯃ ꯀꯔꯦꯝꯅꯅ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯤ ꯅꯐꯤꯌꯣꯝ ꯐꯅꯗꯨꯝ ꯋꯥꯏ ꯁꯪꯉꯤ ꯃꯃꯥ ꯃꯆꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯃꯇꯣꯝꯇ ꯐꯃꯨꯡꯗꯨꯗ ꯀꯞꯇꯨꯅ ꯂꯩ ꯑꯃꯨꯛ ꯍꯤꯞꯊꯩ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯨꯡꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯉꯥꯟꯊꯣꯏꯗꯤ ꯇꯨꯝꯊꯕ ꯉꯝꯗꯅ ꯀꯞꯆꯔꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯉꯥꯟꯊꯣꯏ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗ ꯄꯣꯠ ꯑꯃ ꯊꯤꯔꯤ ꯑꯀꯣꯟꯕꯗꯗꯤ ꯊꯤꯔꯤꯕ ꯄꯣꯠꯇꯨ ꯐꯪꯂꯦ ꯄꯣꯠ ꯑꯗꯨ ꯄꯨꯗꯨꯅ
ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯂꯣꯝꯗ ꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯅꯤꯡꯉꯝꯗꯅ ꯑꯃꯨꯛ ꯀꯞꯆꯔꯤ꯫ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛꯇꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃꯅ ꯉꯥꯟꯊꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯩꯔꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯉꯥꯟꯊꯣꯏ ꯃꯅꯥꯎꯅꯨꯄꯥ ꯖꯦꯝꯁꯄꯨ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯊꯧꯔꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯅꯥꯎ! ꯉꯥꯟꯊꯣꯏ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯊꯖꯗꯨꯅ ꯀꯞꯆꯔꯤ꯫ ꯅꯥꯎ! ꯅꯪ ꯆꯤꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯆꯤꯆꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯆꯤꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥ! ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ? ꯑꯄꯣꯛꯄ ꯏꯄꯥꯅ ꯐꯥꯎꯕ ꯃꯆꯥ ꯅꯠꯇꯕꯒꯨꯝ ꯑꯁꯨꯛ ꯊꯤꯅ ꯇꯧꯕꯤꯕ ꯅꯆꯥ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯉꯨ ꯍꯥꯏꯕꯅꯣ ꯏꯃꯥ? ꯊꯦꯡꯂꯕ ꯑꯍꯤꯡꯗꯨꯗ ꯑꯀꯤꯕ ꯈꯪꯗꯕ ꯃꯈꯩ ꯎꯈꯣꯡꯗꯨꯗ ꯉꯥꯊꯗꯨꯅ ꯀꯞꯂꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯀꯞꯄꯗ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯊꯋꯥꯏ, ꯏꯆꯥꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯏꯆꯥꯅ ꯋꯥꯕ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯆꯥꯅ ꯀꯞꯄ ꯎꯔꯒ ꯏꯃꯥꯒꯤ ꯊꯋꯥꯏꯅ ꯀꯔꯝꯅ ꯍꯔꯥꯎꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯊꯋꯥꯏ, ꯅꯪ ꯋꯥꯈꯜ ꯐꯥꯊꯣꯛ꯫ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯈꯟꯗꯨꯅ ꯅꯪ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯏꯆꯥꯒꯤ ꯐꯤꯔꯦꯞ ꯍꯣꯡꯗꯣꯛꯎ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯍꯟꯒꯅꯨꯀꯣ ꯊꯋꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯕꯤꯃꯣꯂꯥꯒꯤ ꯁꯛꯇꯝꯗꯨ ꯑꯁꯨꯝ ꯇꯥꯡꯈꯤ꯫ ꯉꯥꯟꯊꯣꯏ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ, ꯏꯃꯥ! ꯃꯪ ꯑꯣꯏꯔꯝꯕꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯑꯩ ꯀꯞꯄ ꯌꯥꯗꯦ꯫ ꯑꯩ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯑꯩ ꯀꯞꯄ ꯌꯥꯗꯦ꯫ ꯑꯩ ꯅꯅꯥꯎꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤꯌꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯅꯤ꯫ ꯉꯥꯟꯊꯣꯏ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯌꯣꯝꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯕꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯕꯦꯕꯨ ꯀꯧꯔꯤ꯫ ꯑꯕꯦ! ꯑꯕꯦ! ꯑꯕꯦꯁꯨ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯊꯣꯏ? ꯄꯣꯌꯣꯝꯂꯣ ꯊꯥꯌꯣꯝꯂꯣ? ꯉꯥꯟꯊꯣꯏ ꯇꯞꯅ, ꯑꯕꯦ! ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯒꯦ ꯂꯥꯛꯄꯅꯦ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯌꯦ, ꯄꯨꯡ 3 ꯈꯔ ꯍꯦꯟꯗ ꯉꯥꯏꯔꯤ꯫ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯨꯔꯕꯅꯦ ꯑꯩ ꯀꯧꯔꯛꯄꯁꯤꯗ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯕꯦꯅ, ꯀꯩ ꯋꯥꯅꯣ? ꯉꯥꯟꯊꯣꯏ ꯃꯄꯤꯁꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯑꯕꯦ, ꯑꯩ ꯆꯠꯂꯅꯤ꯫ ꯑꯕꯦ ꯉꯛꯅ, ꯀꯩꯅꯣ ꯊꯣꯏ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯕꯕꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯑꯩꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯪꯕꯨꯗꯤ ꯈꯪꯍꯜꯂꯛꯎ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ꯫ ꯅꯪ ꯉꯔꯥꯡꯁꯨ ꯐꯣꯟ ꯆꯠꯇꯦ, ꯀꯩꯗꯧꯔꯒꯦ? ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯁꯦ꯫ ꯉꯥꯟꯊꯣꯏ ꯃꯉꯛꯇꯨ ꯍꯥꯏ, ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯄꯨꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯩ ꯊꯦꯡꯉꯦ, ꯆꯠꯂꯒꯦ꯫ ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯜꯂꯅꯤꯌꯦ꯫ ꯑꯕꯦ ꯉꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ, ꯊꯣꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯉꯥꯟꯊꯣꯏ ꯑꯕꯦꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯤ꯫ ꯑꯕꯦ, ꯑꯩꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯃꯛꯅꯤ ꯈꯜꯂꯗꯤ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕ ꯂꯩꯀꯥꯏꯅ ꯈꯪꯂꯕꯁꯨ ꯅꯪꯅꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯅꯨꯀꯣ꯫ ꯑꯕꯦ ꯉꯥꯟꯊꯣꯏꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯅꯣꯡꯗꯤ ꯁꯨꯝ ꯉꯥꯜꯂꯛꯏ꯫ ꯉꯥꯟꯊꯣꯏꯁꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯈꯣꯡꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩꯗꯨꯗꯅꯤ ꯆꯠꯂꯤꯕ꯫ ꯅꯣꯡꯁꯨ ꯈꯔ ꯉꯥꯜꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯕꯖꯥꯔ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯄꯣꯠꯌꯣꯝꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯅꯝꯗꯨꯅ ꯃꯥꯁꯨ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯔꯨꯔꯦ꯫ ꯃꯤꯅ ꯁꯤꯔꯛꯄ ꯄꯥꯈꯣꯟ ꯌꯥꯗꯨꯅ ꯑꯋꯥꯕ ꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯑꯐꯪꯕ ꯚꯔꯥ ꯑꯃꯗ ꯂꯩꯔꯗꯨꯅ ꯊꯕꯛ ꯁꯨꯔꯤ꯫ ꯆꯥꯒ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔꯒ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯆꯥ ꯑꯁꯥꯕ, ꯆꯥ ꯑꯁꯥꯕ ꯆꯥ꯫ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯃꯅ, ꯏꯕꯦꯝꯃ, ꯁꯣꯝꯗ ꯑꯝꯇ꯫ ꯉꯥꯟꯊꯣꯏ ꯆꯥꯗꯨ ꯍꯩꯔꯒ ꯄꯤꯒꯦ ꯇꯧꯕꯗ ꯃꯁꯥꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ, ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯉꯥꯟꯊꯣꯏ ꯎꯕꯗ ꯉꯛꯅ, ꯊꯣꯏ ꯅꯠꯇ꯭ꯔꯣ? ꯉꯥꯟꯊꯣꯏ ꯏꯀꯥꯏꯅ, ꯃꯥꯅꯤ ꯀꯀꯥ꯫ ꯀꯩꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯉꯥꯟꯊꯣꯏ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯀꯀꯥ, ꯉꯝꯅ ꯉꯝꯅꯕ ꯍꯥꯏꯗꯨꯅꯦ꯫
ꯕꯕꯥꯗꯤ ꯀꯝꯗꯧꯔꯦ? Nganthoi mapa palakpaduda mapi irachena kaka baba su nungairiye. Kunjo su makha tarai. Kaino babana thabak tawraga nangna sida tawrisina? Nganthoi kumpham khangda leiringai. Thoi Nganthoi maningda yengthoi. Abe oirambaduda harauna. Abe mataroi bu konduna. Nang nungairibo thoi? Nungairiye. Abe nungaitana. Thoi yumda chalasilao. Nganthoi su nungaitana. Abe ay yumda changloroi. Babana ibe kauba lakpa ngairage abe. Oiroi noi babado namaduna haiba yaraga tawlairido. Makhoina sanariba waridu Kunjo karino haiba khangde. Aduga Kunjona khangningna Nganthoi da onsilaga. Thoi kaino noina hainarisibo? Nganthoi Kunjo lay haiba ningsinglaktuna latlat tawna. Kaka kaisu nateda. Abe da onsilaga lao chalase abe. Kunjo da chatlage hayamlaga abegi khudangdu paiduna chengi. Kunjo karino khanduna yengduna layhawi. Numidangi matamni Kunjo chak tokladuna ngaihak pothabada Okenda phone tawi. Kunjo na Marup okelo? okena Mane nungairibo marupo? Nungairiye. Kunjo matang sana hayaurage khanna. Icha thoibu leibro? Amta paihalaudana. Oken kumpham khangdana. Madi thabak chathokine. Oho fare. Ngasai si icha thoi manba wa thengnabaini. Kadaidana harisibu? Bazar da chayol hoi. Oken noksinaduna. Oiramoida icha thoidi yumda adum lay. Kunjo karino madi leire haiba khanglabasu hanglodre. Fare thammage dudi marup aisu. Phone thamkhraba matung Oken wakhan tawri. Ibe mana kari hairei mo. Hayengdu thoi kaurudaba yadre. Ibe ma sauduna kari amuk tawbaino taxi kasinai do machadabo. Madu fana oiduna su yade. Mi midyengda fazade. Aduga icha James ki manakta su chatkadabane. Avena da chatlaga leire. Aikhoisu minungsi leitaba tarani. Chatkidi chalu adugane sendi sikema pho kaithokpa yaroi. Asumna numit adusu haukhre. Anganba ayukni Oken gi mayamba bimol sauna sumangduda lauri. Kana lege yumje ha? Kana lege? Loi sirabo adha mora leibro? Ibema tholaktuna kari wangang sanangno yumda laga ngangbiridubo. Nupi angang ki wari nate. Kadai kauthoro hui ama leibado. Kanagi huino nang kari oidana yumsida law khonglibano. Bimol gi nupi sangsilaktuna Ibema gi mamaida khupang na thai. Nang natakki handa kari wangang gani khangdabra ha? Oken tholaktuna Kari noi taima fazana ngangnaraga loiraba wadada khuthan hekta yaubirisibo. Bimol na Nang nupi ni haina kakhaliba haibadro ha? Aduga nangjune nang mira sara ha? Nang mira sara? Apoko masabu lang thokuna miyan gi kwakpo nasani haina konsiliba. Ibema na karino aikhoisi yumsida haka fawa leitrabo ha? Aikhoi bu mitoplo. Matai mana nang na mitop natrabadi angang adubu yumsida na konduna na chagum thamba yaina. Nang na yumsida lakpadagi yum ase kang khong chairabani. Yumsida mi amata leiba ngamdrabani. Ibema na ahayo nokbu noksaningi haija sarisi. Hoi bema aina lakpadagine yum ase marek mahau thokna hinglibase. Matai mana adugi oireko yumsida mi amata leiba ngamdrise. Insin sinana ta thoise hey minu khang kari ai mu minu khang kaina. Asi hairaga ibema matai mabu phugadabagi jansilai. Oken su khamde yengduna lay. Adubu matai madi wang chawbana ibema bu laina furi. Bimol su khamde adum yenglaga lay. Abega nganthoiga changlaktuna khanabadu khamli. Bimol na Khamlu ibema mi masa khangdradi khara khanghan batabane. Nganthoi pakhatna Majau thado
ꯃꯥꯆꯧ ꯑꯩ ꯂꯥꯟꯖꯔꯦ ꯇꯣꯛꯑꯣ ꯉꯥꯟꯊꯣꯏꯅ ꯀꯞꯄ ꯎꯔꯒ ꯃꯇꯩ ꯃꯗꯨ ꯈꯨꯠ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯉꯥꯟꯊꯣꯏꯗ ꯀꯣꯟꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥꯊꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗ ꯃꯤꯠꯌꯦꯡ ꯑꯃꯐꯥꯎ ꯌꯦꯡꯍꯜꯂꯣꯏ ꯕꯤꯃꯣꯜ ꯑꯣꯀꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯅꯆꯥꯎ ꯕꯖꯥꯔꯗ ꯆꯥ ꯌꯣꯟꯕ ꯊꯥꯗꯣꯛꯂꯒ ꯅꯈꯣꯏꯅ ꯍꯔꯥꯎꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯃꯤꯅꯦ ꯑꯣꯀꯦꯟꯅ ꯇꯥꯆꯧꯗꯤ ꯀꯔꯝꯅ ꯊꯦꯡꯅꯔꯤꯕ